Mayam Krumjri dom ningbi Impact News ni Manung Hutna Thoudam Kshetrimayum Premchand mayam Thoudam Rakesh. Ngasi khana kadoi matang asi Manipur da leiba tungan ba turel ayambada lengoi kotuna karba toramba lengoi kot pe thabak toramba kaya asi High Court ki order magi matungina tingin khraba matungda hojing Manipur da leiba lengoi phangnabagi awaba amaromdana lengoi holaga thabak suduna chajaramba amadi lengoi puduna chajaramba kayagi se khau thatle haibagi khongjang kayama lakleba asigi matangda hojing Manipurda lengoi kotpagi matangda chap chaba chana pathap ama haibadi khogi environment su sohandaba aduga livelihood talibo singisu sokandaba asigumba mawongda chap chaba kanglon ama sembagi tangai phadaba du laabra haiba hiram masigi matangda Manung Hutna khanaba khogi studio election biribasi ahanbada aigi hek election biribasi Youth Development Club Kanto gi Vice President oibiriba Thoudam Rakesh ni tamoba hamatram no okcheri mathang election biriba sina environmental journalist oibiriba tamo Sobhapati Samom ni tamo tam okcheri aduga mathang election biriba sina Thoubal River Conservation Committee gi chairman oibiriba AK Bishworjit ni tamo tam okcheri ai ahan base tamo Bishworjit laksege tamo khogi maruina High Court na hojik Manipur da leiriba lengoi ko liba phamsing asi lengoi khogi illegal oina concern authority gi ayaba yauduna license paidaba singsi lengoi court pa puba yaroi hana thingin khiba si Thoubal River Conservation Committee na khogi campaign no mai khoi lakpadagi PLC High Court taram matung lakhibani ado masi ahan bada Thoubal River dagi horpo werga su Manipur mafam ayambada lengoi court gi thabak asi khogi ain gi wangmada haiba tare concern authority gi ayaba yauduna longna bangak tong bangak ni aduna Thoubal tudial kanawai damangta Thoubal gi miyamna sumaina changsal lekhiba asi ahan dadi lengak ta yamna lawrami yam kana hairami adubu court yoro matungda court gi di yathang pirak padagi mathang sumaina lakhibasi tentakna karma lakhibano aduga hoji oiba Thoubal tudial phimam si karino haibaduga matem ta han thangbi tamjage yam pnobo poi khakno sari aikoina hojik laiba phimam se scenario si Thoubal tudial gi ichel hana mek seng na yamna luna nana chelam badagi hokiba chahi ama anigi mamang se chakriba yamna kusem ge ba ohongba mai lakpadagi sinaba yadaba makai ohongba lakpadagi ekoina kari makhara turel gi sing chajariba turel gi mapanda lejariba amsung koi indirectly or directly ekoina turel gi sing sinariba kangbu sing sigi wakolon manaba khara punjalaga ekoina kari makhara tawna bagi dama koi khongthang lokhatpa hoki madugi matungina ekoina aikoi mari lainaba authority singta aikoi submission tawsagi memorandum adugi matungda aikoina amuk makoigi sinmi sing haitare natraga madugi nunglangoi piba kangbu sing siga Thoubal turel gi maruda haitare ko mapitel dam gi downstream da aikoi wari hanjan sar matung se madugi aikoina pamiba natraga aikoigi marakta yanaba haitare ko asuma laktabadagi adugi sumatakta aikoina government ge side gi masi miyeng changbinaba amsu ku thingjanbinaba haiba se matam kuina changba haitare ko adigi aikoina tawribasi kitang kare haitare koi government da su koi kana haning de ko aidi kaino da makoina su interfere toroktabadagi haitare aikoina last option oina aikoi akhang hi myam tana jaraga aikoi PLC High Court submit tawjakhibani sisima ai thamsage ani phawu Thoubal River si Thoubal tudial si kanbiyu mase thokliba pollution kaya sidagi ising asi sizinaba yadabagi phibam lakpa sida khongthang ama lokhat piraga kanbinabagi damakta kyara khan hajaraba su taraktabadagi ain gi thongda changduna turel sibu kannaba amadi turel sigi mateng na hinjariba mayam gi turel si kanaba sing ado phanghanabagi wakhalonda thangjing hiba khongthang ne wa phamaduni ai mathangda tamora ke flak sabaje mayam loi khangne da mokoi turel da motion ba turel da lengoi pothok posina khoi da ultimately khoi mioi bada yam chauna guide pi ai base khanglagasu masigi marumda mioi kaya amasu nongmagi chara talaga chaba aduga siumba lengoi kotpagumba lengoi honbugumba thabaksina maram moraga mi kaya amsu thabak piribani adu sugumba sauna saitheng pirakpasida khudakta khanghaudana Thoubal tural dagi lakhiba complaint sina maram moraga Manipur pumada thinjalakpasina chaung saitheng pire haibagi wakat amasu lai si matangna thambini wafam ji kari keno haina thamjage ai amada impact bibo ongna kumjari masagi koi samta pigre Thoubal turen maram oraga koi thingmase thamgre ba wal manipuri oi ba koi any quarry khudimakta aduga ngasagi Thoubal turen maram oraga thingma thambadagi koi Manipur da leriba praja khudima sagi nunglengoi pe chajari ba sob som jaibi gre ko
nung lengoi pega chajari ba sinmi punamakti asagi adugi before plan tawdabanina thingakani haibigi thajabsu leitabanina aduna marum oiraga ngasagi hoigi swamine aduki bati hamsing thingamna legre hoigi labor adigi truck oro enwi stone crusher oro every aduki mati awaba se mayok ne hajariba adu ngasagi thingiba posi aigi mota thamjaning badi ꯊꯤꯡꯒꯗꯕꯅꯤ ꯉꯁꯥꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯈ꯭ꯔꯕꯅꯤ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯅꯩꯕ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯄꯣꯂꯨꯁꯟꯗ ꯑꯣꯏꯔꯣ ꯑꯦꯕꯤ ꯁꯣꯛꯑꯒ ꯂꯥꯛꯑꯦꯕ ꯃꯁꯤꯗꯤ ꯉꯁꯥꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯗꯣ ꯁꯣꯛꯆꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯦꯟ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯃꯣꯠ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯃꯣꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯂꯥꯏꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯂꯥꯏꯅꯥ ꯁꯟꯗꯣꯔꯛꯑꯦꯕ ꯏꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯌꯥꯝꯅ ꯌꯥꯖꯅꯤꯡꯉꯤ ꯊꯤꯡꯒꯗꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯡꯉꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯦꯕꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯎꯕꯤꯗꯦꯕ ꯍꯥꯏ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯁꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯑꯗꯨ ꯁꯨꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯁꯨꯔ ꯆꯥꯔꯤ ꯃꯤꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯤꯡꯕ ꯇꯥꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯁꯨ ꯇꯧꯍꯧꯗꯦ ꯍꯥꯏꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯄꯣꯁ ꯑꯩ ꯇꯣꯛꯆꯔꯒꯦ ꯐꯔꯦ ꯅꯨꯡ ꯂꯩꯉꯣꯏ ꯀꯣꯠꯄ ꯊꯤꯡꯉꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯇꯧꯔ ꯆꯥꯁꯦ ꯍꯥꯏꯕꯅꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯍꯧꯗꯕꯅꯤ나 ꯐꯥꯔꯝ ꯇꯧꯔꯦ ꯈꯜꯂꯁꯤ ꯐꯥꯔꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯆꯪꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯪꯐꯝ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯑꯃꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯗꯨ ꯉꯝꯃꯣꯏ ꯃꯗꯨ ꯀꯩꯁꯨ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯣꯝ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯇꯝ ꯌꯥꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯪꯉꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔꯁꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯐꯥꯔꯝꯁꯦ ꯄꯨꯊꯣꯛꯑꯒꯦ ꯄ꯭ꯔꯗꯛꯁꯦ ꯉꯁꯥꯏꯒꯤ ꯍꯩꯅꯤ ꯈꯪꯗꯦ ꯂꯩꯅꯤ ꯈꯪꯗꯦ ꯏꯟꯖꯥꯡꯅꯤ ꯈꯪꯗꯦ ꯅꯥꯄꯤꯅꯤ ꯈꯪꯗे ꯃꯗꯨꯒꯤ ꯃꯥꯔꯀꯦꯠ ꯑꯃꯨꯛ ꯇꯧꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯁꯤꯟꯕꯤꯕ ꯉꯝꯒꯗ꯭ꯔꯕ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯋꯥꯕꯗ ꯇꯥꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯕꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯔꯥꯁ ꯄꯤꯕꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯗꯕ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯈꯔ ꯄꯥꯏꯈꯠꯄꯤꯔꯒ ꯂꯩꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯁꯣꯛꯇꯅꯕ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯕꯨꯁꯨ ꯀꯟꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯄꯥꯏꯈꯠꯄꯤꯔꯝꯂꯒꯗꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯊꯦꯡꯅꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯇ ꯊꯤꯡꯖꯤꯜꯂꯛꯄ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯄꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯥꯃꯣ ꯁꯣꯚꯥꯄꯇꯤ ꯂꯥꯛꯆꯅꯤꯡꯕꯁꯦ ꯇꯥꯃꯣ ꯇꯨꯔꯦꯜꯁꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯦ ꯄꯣꯂꯨꯁꯟ ꯊꯣꯛꯄ ꯑꯗꯨꯒ ꯇꯨꯔꯦꯜ ꯀꯪꯁꯤꯜꯂꯛꯄ ꯇꯨꯔꯦꯜ ꯃꯥꯡꯁꯤꯜꯂꯛꯄ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯇꯕ ꯃꯌꯥꯝꯁꯦ ꯑꯗ ꯃꯁꯤꯗ ꯁꯨꯝ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯂꯩꯉꯣꯏ ꯀꯣꯠꯄꯒꯤ ꯃꯇꯥꯡꯁꯤꯗ ꯂꯩꯉꯣꯏ ꯍꯣꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯆꯞ ꯆꯥꯕ ꯔꯤꯒꯨꯂꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯂꯩꯇꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯑꯣꯏꯅ 2016ꯗ ꯒꯥꯏꯗꯂꯥꯏꯟ ꯑꯃ ꯊꯣꯛꯈꯤ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯒꯥꯏꯗꯂꯥꯏꯟ ꯑꯗꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯅ ꯏꯟꯕꯒꯤ ꯃꯃꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯕ ꯎꯗꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯣꯡꯊꯥꯡ ꯂꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜꯁꯨ ꯐꯖꯜꯂꯛꯇꯕ ꯑꯗꯨꯒ ꯇꯨꯔꯦꯜ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯗꯛꯇ ꯊꯤꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯈꯣꯡꯊꯥꯡ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯑꯗꯨꯝ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯄꯥꯏꯈꯠꯂꯛꯀꯗꯕ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯥꯏꯟꯒꯤ ꯊꯣꯡꯒ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯜꯇꯤꯃꯦꯠꯂꯤ ꯁꯣꯛꯏꯁꯦ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒ ꯊꯤꯡꯗ꯭ꯔꯒꯁꯨ ꯑꯃꯨꯛ ꯇꯨꯔꯦꯜꯁꯤꯡ ꯑꯃꯨꯛ ꯃꯥꯡꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯏꯝꯂꯤ ꯑꯦꯛꯁꯟ ꯂꯧꯍꯧꯗꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯆꯥꯎꯅ ꯇꯥꯔꯤ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯕꯤꯈꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯔꯠꯃꯛꯇꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯁ꯭ꯇꯗꯤ ꯇꯧꯔꯛꯄ ꯀꯩꯅꯣ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯅꯣꯒꯤ ꯏ ꯄꯥꯎꯒꯤ ꯂꯝꯗ ꯑꯩꯈꯣꯏ ꯁꯨꯝ ꯑꯗꯨꯒ ꯏ ꯄꯥꯎꯒꯤ ꯂꯝ ꯂꯣꯏꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯏꯁꯨꯗ ꯈꯔ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯥꯎꯖꯔꯛꯄ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯄꯗ ꯑꯌꯥꯝꯕꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯗꯒꯦꯗ ꯏꯁꯨꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯉꯥꯛꯇꯒꯤ ꯅꯠꯇꯦꯅ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯅꯣꯂꯦꯖꯗ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯎꯖꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯆꯧꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯅꯦ ꯅꯨꯡꯁꯤꯠꯅꯦ ꯑꯅꯤꯁꯤꯒꯤ ꯃꯊꯪꯗ ꯑꯆꯧꯕ ꯏꯁꯨ ꯂꯩꯔꯤꯁꯤ ꯁꯦꯟꯅꯦ ꯍꯥꯏꯅꯩ ꯂꯩꯉꯣꯏꯁꯦ ꯑꯗꯨꯅ ꯂꯩꯉꯣꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯆꯥꯎꯔꯥꯛꯅ 50 ꯕꯤꯂꯤꯌꯟ ꯇꯣꯟ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯔꯤꯄꯣꯔꯠꯀꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠꯁꯤꯒꯤ ꯑꯣꯏꯕ ꯑꯥꯔꯠꯁꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁꯦꯁꯇ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯈꯤꯕ ꯏꯁꯤꯡꯅꯦ ꯑꯗꯨꯒ ꯅꯨꯡꯁꯤꯠꯅꯦ ꯁꯤꯒꯤ ꯃꯊꯪꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯩꯉꯣꯏꯁꯦ ꯃꯁꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯣꯏꯅ ꯏꯁꯨ ꯑꯣꯏꯅꯗꯤ ꯂꯩꯔꯕꯅꯤ ꯕꯠ
ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯦꯇꯦꯟꯁꯟꯁꯤ ꯌꯥꯝꯅ ꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯑꯦꯔꯤꯌꯥꯁꯦ ꯏꯁꯤꯡꯒꯤꯗꯤ somehow इसिंगिदी अखोगी कइनोसे एवरीडे रिक्वायरमेंट फैमिली दा एवरीडे ह्यूमन लाइफ दा रिक्वायरमेंट ओइबगी मादी प्रायोरिटी से अदुम खर पी हाइदी पृथ्वी से इसिंग ने योमग लेरगसु ngसाइगी अखोइना थकना चाननब लेरिब इसिंगी सरुकसिदी ओनली 2% 2.5% ओल्गी ओइन लेइबनी अदना मसीददी ngसे इसिंग के फंगद्रे असुमगी मतंग सिददी अचौबा दुम समटाइम्स गवर्नमेंट सु हंदकी मणिपुर की थोइबा कोई ड्राउट लाइक सिचुएशन हाइबा सिददी दुम गवर्नमेंट सु अदुम करि हाइतारे स्टेप मागी ओइबा लौबा याबा स्टेप से दुम खरा खoi लौबा उब्रा इन खले बट इन केस ऑफ सेंददी हाइतारे को मसीददी मणिपुर गवर्नमेंट की स्टेप से खरा अखोइना सु हेना लहनिंगी करिनो कमाइन तौनो हाइबदो मागी प्रोस एंड कोन्स कुमना नैना हनिंगी करिनो दा ग्लोबली अचौब इशू होय अदुगा इंडिया की अचौब इशू होरिबने अदुगी कोई प्रेमचंद बनबिगिबा माय रूल्स एंड रेगुलेशंस अदुम लेरिपोने कोई इंडिया की होइबा सर्टेन केनो सिंगदा अन इंडिया दसु हुजिकी कर्नाटका नग तौरिसि याम चावना मागी सेन की केनो सिम चावे हाइतारे सेन की बिजनेस हाइगद्रा सेन की मागी केनो से रोटेशन से अदुना अखोइना बुदी याम लाइन लौबा अदुना मसिगी केनो से अचौबा environment su achouba dum amagi impact adum piba masai akhoi takpi geba mayam su dum panbiri duneba masai adum kaino da ma se leibe se akhoi kaino da ayam ising gi makha da leiba ngakte neba sen ji aduna ma se ising ga tonara ga ayam leibni na darkar leibdi khoina sagi kaino se adum magi requirement gi chang hin nong gi dum hengalak pini population su hengalak pani na ko aduna masigi sidi hojik takpi budo maina मागी गवर्नमेंट की ओइबा स्टेप अमा हाइतारेको करिगुम्बा थबा अमा तौबा कांदा मसी करी तौनी हाइब कन्सिक्वेंसेस तो हाना एनालाइज तौरगा करी तौगदगे हाइबदो अदुदसु खरा मेंग चाहनिंग हाइतारे लखपम थोपा थौदांग असे यामना खुकी असुक मरु ओइख्रबा तुरेल अमदी तुरेल द फंगिबा लेंगोय असी सिगी मतंगदा यामना मरु ओइ खंगगसु मियेंग संगबदी वारपना मरम ओइरगा ngasi फावबदा तम सुमंगछलकपना मरम ओइरगा हौजिकसे कन्नमगिदमक लौदब यादब फिरेब लौरप मतमदी तुरेल से कंदब यादब अदुगा लेरिब सिमिसिंग सु खंदब यादब मतंग असे यान चावबा से नबा मदि लेरि अदु हारिब चे नबा से करमना कोहंगदगे हाबदुदी लेंगाक पसिंगना मखोगी प्लान दा मखोगी पॉलिसी दा ममी ताहल्लगदी हेना नकल अनिरुकी एफबो ओइगनी हाबा फमसिनी अदुगा मखाताना आई तमो फिसे लक्सनिंग मसे हौजिसे तमो ओनली थौबाल तुरेल खंग नतना हौजिकती मैबु पोमक लोइ थिंग्रे लेंगोय कोलपसे अदो मशीन मरम ओरगा हौजिकसे सबको थोरांगी थबक क्या अमा अदुगा अखोगी लनाय ओइना युम साबो ओइरो मसीगी मतंग लेंगोय जे फंगक्तरे अदुगा सिगी जु मथक्ता अमुकसु मुक लेंगोय से कोलगा नता लेंगोय जे होलगा थबक सुरंबा थबक अदगी पिसा फंगजरंबा नोमुइचा तंजनम मयाम सुसु अदुकी मतिक शोकपना मरम ओरगा हौजिक अखोगी ngaकी ममांगदा प्रेस मीट अमदा हाइबा तारे ऑल मणिपुर एक्सकावेटर लोकल ट्रक टिपर ओनर्स एंड वर्कर एसोसिएशन ना अगस्त की तांग अमगी अयुक के पुंग मई दगे थुली पुंग तरुक फावबसी मोय मणिपुर बन कौग्रे लेंगांग अदी मसिदा मियंग चंग पे ममिदि तादे अदो मसी मतान कई थंबिनिंगे अदुगा मसिना मरम ओरगा याम चावना येनाबा अमा लातौ तौबा मसी मतान कई थंबिनिंगे हजिक गवर्नमेंट गे हाइतारे को असिगी हजिकी रूलिंग सिगी मतुंगिना चतरक बदेगी हयेंग मक्सी अखोना ताजबदा अखोई चीफ सेक्रेटरी ना गवर्नमेंट गिसु चीफ सेक्रेटरी ना चेयर लौबा अखोई रेगुलेशन अमा सेमबगी मीटिंग अमा लई अंताजे अखोइना मसी मतुंगदगी रेगुलेशन अमा सेमगदी अखोई करी मखरदी उब फंगनी चेंज खरदी उब फंगन अदुगा हजि लैरिबा लेबांग म्यामदसु अखोइना अपेन लौजनी हाइजनिंगबदी असिंबा रेगुलेशन अमगी मखादा अखोइना लेंगोय पेकपा नत्रगना लौथोकपसी अखोई थवाल तुरेन खक्तगी नतना मालेमसिगी ओइबा कनोदा अदगी मखोई एनवायरनमेंट से अहोंबा अकायबसी पीदनबगीदमता होनरकपसिदैसा मैम सपोर्ट तब थुयेना खंजेको अदुबु अखोई मैमसिंगसी ट्रांजिट पीरियड हाइतारेको ट्रांजिट पीरियड निना खरा अवनबा लाखम दम खतंग अवाबसी थेंगनबायसिदी अखोई लेंगोय खक्तगी नदे एनी चेंजेस खुदिमकसे द ट्रांजिट पीरियड से दम अवाबसी थेंगनै अदुबु अमुक मेनली अखोई थवाल तुरेन अमुक पार्टिकुलरली अमुक चंगसनजरखे अदुगा अखोइना हुजिकसी गवर्नमेंट दा अमसंग मरी लेनबा अथॉरिटी सिंगजे अखोइना हाइजरिबसी करिंबा रेगुलेशन सेम तारगदी अखोई इंडिया गवर्नमेंट की अखोई मिनिस्ट्री ऑफ मिनिस्ट्री की कनो लेरिबा एनवायरनमेंट फॉरेस्ट एंड क्लाइमेट चेंज की लेरिबा सस्टेनेबल माइनिंग मैनेजमेंट गाइडलाइन 2016 मसेज यावरिबा सैंड माइनिंग की रेगुलेशन से कोई फजन इरी मसी सुप्रीम कोर्ट की रूलिंग मतुइनबो मदुई सिंग फजन फॉलो तौबिरगदी
masi akhoi thawal turel khakta ki nate akhoi akoi bda leiriba turel sing amasung akhoi mausa gi ba nature si kai roi na khanje masai sa amuk thawal turel ga topa turel sing si ka khenari bise ko particularly akhoi na thawal turel da mu meng changsan jabni akhoi na amuk akhoi gi atopa akhoi na maru na akhoi gi lengoi puthoi ba turel hai tare ko ichel si akhoi na khangjabada akhoi sengmai turel ama serogi ama aduga Bishampur chel batur kharamaga masidagi thabuk suriba gambu singchini adagi makhoi namuk charauna yengba tabuga sesu hojiki semai turel da amso serog da tawri ba singchidi akhoi manual ayam bane heavy machine sina de habisi akhoi jundum khangje ko masesa kanima change khara lakpadugi akhoi overall Manipur gi oina akhoi gi honorable high court na tasanjar phani tabirak phani pulap gi oina yengnana bui dam aduga particularly thawal turel gi khongnung dagi oitargadi मैम नसु तोंगान तोंगान बा प्रेस मीट नत्रगना अखोगी मीडिया सिंग देसु क्लिप याम उबिरमगनी हेवी मशीन्स एक्सकावेटर्स जेसीबी मैम सिंग सिनरगा थवाल तुरियल गी सक्तम से पाक कायरब थवाल तुरियल सिंग असि चई मंगा तराय मतुंग करी वर्कदगे हेबसे अखोई चिंगनदब ngam de अखोई पाखत बा फावे तुरियल मा मांग हिमतम द अखोई थेंगनदर बिस आइगी सिनफम मा मांग हिबदी याय अदु तुरियल मा मांग हिमतम द थेंगनगदर बा अवाबसे आई खगनते आइगी सिनमी दुगी मागी मचा दु खंगनतेबा लाइक तमहलिबा नत्रगा चा अदुन इमुंग हलिबा इमुंग दु खंगनतेबा अखोई मालेम से अकाइबम पोरकदोइने तुरियल मा मांगी बाइबस अदुना खितंग पुनिंग सिना चाउथोक मिनरगा अखोई अदुगी सुम मतकता अखोई रेगुलेशन सिगी मतुइना अखोइना थबक सुमिना तारगदी अखोई अखोई अकाइबसे थुदोना लेरोइन खंजे अदुबो अखोइना अमुकसु थवाल तुरियल ददी सिगी मैनुअल जा हाइरिसे अखोई गाइडलाइन से हाइरिसे पॉइंट अमनि खक्तंग मैम द एवारम तौना हाइजेगे 5 हेक्टेयर्स की मनुंग द लेगेदा बोय तारगदी अखोइना अखोगी क्लियरेंस पीबा यादरे अदो से हेनबा मतम से मुसु पर्टिकुलर पी तारगसु अखोइना कमाय दगे इसिंगी मागी लेमाइ 3 मीटर दगी हेन तो तौथबा यादे हाबने अदुगी सुमतकता अमुक इट शुड बी डन मैनुअली हाबने अदो हजिक्सी अतगी दिन अखोइना मिनना खोना उरिबा अखोइ थवाल तुरेनदी 3 मीटर द नते लुरिसे असुक मतगी लुना अखोइगी जेसीबी की कनोसिना लामा फंगक्तरबने अदुमा मयाम सिंगसी अखोइदी हजिक्सी थवाल तुरेल गिसे अखोइ रेगुलेशन सेम्बा से अखोइना हजिक सबमिशन तौदी थवाल तुरेल गी से रेगुलेशन सेम्बा से मैनुअली और पेकबसी यालानो हायरबने अदुगी मतकता रेस्टोर तौबिरो रिवाइव तौहनबिरो हजिक लेरिबा सक्तम जी तुरेल मानद्रे अदुगी मतकता अखोइ अतोपा तुरेल सिंगिदी अमु इसिंग चाउम लापा कांदा ngasai कोथोखिबसिंगसी अमुक हानै नॉर्मल न हजलकिने बट थवाल तुरेल गिदी अखोइ मपिटेल दाम न थसल लेग्रबनिना हजिक लेरिबा सक्तम जी चही कयागी मंतुंग द अमुक हजलकने हेब लेइत्रे कोथोगा थमंबसे चही 90 मनि फुम 90 अदुम अदुम मफम लेरदमने नेक्स्ट चेंज अमु फोंग बताबने मखोइ अदु तारगदी मखोइ मयुम यावना तौरक बताबनि अदु जगा जगा मयाम सिंगे कोफम लेक्तब ताबने अदुना अखोइना पुन्ना मसिगी कनोसिंग खंगमिनरगा गवर्नमेंट दसु अखोइना हाइतार मरि लेनब अथॉरिटी दसु अखोइना हाइजेनिंगि particularly थवाल तुरेगी लबुक्तदी अखोइना मसि रेस्टोर नतगा रिजुमनेट तौबदा ओइना मियंग चंगबियु नमसेसा नौना अमुक हना अखोइगी लीज नतगा लाइसेंस पीबी थबुकसि तौबिरनु मरमदि गइनो द मसिगी मागी सक्तम से कलम मतुंगदा अमुक चथबि याय नतगा रेस्टोर तौर मतुंगदा दैट मीन्स मसि अखोइ खकिनदे लमदमदुदा लेरिबा हाइतारेको मफमदुदा लेरिबा मखोइगिसु मसिना तुंगकोइना हिंगननाबगी लंबी म ओइदोइने अदुगा पुंसी हाइदारे अखोइगी मियोइबगी अखोइगी एनवायरनमेंट अखोइना पीरिबा कंट्रीब्यूशन दो ओइदोइने अदुना हौजिकती मालेमगी ओइना चंगसलेबा खोंजंग सिदा मु पंजरबदा अखोइ वर्ल्ड एनवायरनमेंट डे वाइ कइदोंगदा पांगथोइबिनो अदगी मु अखोइगी नेचर कंजर्वेशन डे ngarang han ko date 20 ga 8 sar ko 28 july nadrago 28 july वाइ नेचर कंजर्वेशन डे गान पांगथोइ से कइदोबगी नो मसी अखोइ खंगमिनबा दाय आइगी कनो सि खतंग आइगी अपाम से खतंग फंगदबगी पेनदब खोलाव पुथोबदुदी खतंग कनो मा चकिनें गले अदन मयांगी ओइना उरैने अखोइना उरकपजा अखोइना तौजरिसिना अखोइना मुक फंगजरिसे अखोइगी पाइप वाटर नत्र कनो सिंगसी फंगिबे याय थकिबे याय अदु इसिंग तुरियल हाइबसी थकनब इसिंग खकिनते लेरिस मैम सिगी कानब मैम खंबिरमनिको मैम लोइ नैनबे यार मातनी अदन मसिना तब तोंगा तोंगा जीव मैम सु तुरियल हिंगलिबने मखोइ जु खनबिद यादबनि मखोइ यावद्रगदि अखोइ पृथ्वी से लेब याब नतेबा अखोइ मियो बखत हिंबे याब नतेबा अदुना अखोइनसु मा अखोइ नेचर बु महौसाबु नुंसिजबा अमा ओइना
ꯑꯩꯈꯣꯏ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯤꯔꯤꯕ ꯑꯗꯒꯤ ꯇꯨꯔꯦꯜꯁꯤꯡꯗ ꯅꯠꯇꯅ ꯇꯨꯔꯦꯜꯁꯤꯡ ꯁꯣꯛꯆꯜꯂꯛꯀꯗꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯁꯣꯛꯆꯜꯂꯛꯀꯗꯕ ꯊꯕꯛꯁꯤꯡꯁꯤ ꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯃ ꯑꯩꯅ ꯊꯝꯖꯒꯦ ꯊꯧꯕꯥꯜꯒꯤ ꯇꯨꯔꯦꯜ ꯀꯟꯕ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯀꯟꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯀꯥꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯗꯨꯒ ꯊꯧꯕꯥꯜ ꯇꯨꯔꯦꯜꯗ ꯑꯆꯧ ꯑꯆꯧꯕ ꯃꯦꯆꯤꯅꯔꯤ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯒ ꯂꯩꯉꯣꯏ ꯀꯣꯊꯣꯛꯄ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯛꯄꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯇꯕꯒꯤ ꯃꯇꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯕꯥꯜ ꯇꯨꯔꯦꯜꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀꯃꯤꯇꯤ ꯑꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯣꯔꯠꯇ PIL ꯑꯁꯤ ꯊꯥꯈꯤꯕꯅꯤ ꯃꯈꯣꯏꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩ ꯇꯥꯃꯣ ꯔꯥꯀꯦꯁ ꯂꯥꯛꯆꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯁꯦ ꯁꯔꯀꯥꯔꯅ ꯌꯥꯕ ꯃꯐꯝ ꯈꯔꯁꯨ ꯑꯃꯨꯛ ꯂꯩꯔꯤ ꯂꯩꯉꯣꯏ ꯀꯣꯠꯄꯗ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯁꯔꯀꯥꯔꯅ ꯌꯥꯔꯒ ꯈꯔ ꯑꯃꯗꯤ ꯂꯣꯏꯅꯃꯛ ꯂꯥꯏꯁꯦꯟꯁ ꯄꯤꯗꯕ ꯏꯜꯂꯤꯒꯦꯜ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯗ ꯁꯤꯟꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏ ꯍꯣꯜꯂꯒ ꯂꯩꯉꯣꯏ ꯑꯗꯒꯤ ꯄꯦꯛꯑꯒ ꯑꯗꯒꯤ ꯂꯩꯉꯣꯏꯁꯤ ꯒꯥꯔꯤꯗ ꯄꯨꯔꯒ ꯆꯥꯖꯔꯤꯕꯁꯤꯡꯁꯤ ꯃꯁꯤꯒꯤ ꯑꯜꯇꯔꯅꯦꯇꯤꯞ ꯑꯣꯏꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯑꯒꯗꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯆꯥꯅꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯡꯁꯤꯗꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤ나 ꯃꯇꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯒꯨꯝꯕ ꯑꯜꯇꯔꯅꯦꯇꯤꯞ ꯑꯦꯔꯦꯟꯖꯃꯦꯟ ꯈꯔꯁꯨ ꯄꯥꯏꯈꯠꯂꯛꯀꯅꯤ ꯑꯗ ꯃꯁꯤꯗ ꯇꯨꯔꯦꯜꯒꯤ ꯅꯥꯛꯌꯦꯠꯇ ꯂꯩꯔꯤꯕ ꯂꯩꯉꯣꯏ ꯍꯣꯜꯂ ꯆꯥꯖꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯀꯔꯤ ꯍꯥꯏꯕꯒꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯏꯈꯠꯂꯛꯂꯒꯗꯤ ꯀꯔꯝꯕ ꯁꯤꯟꯐꯝꯅꯒ ꯆꯥꯟꯅꯒꯗꯕ ꯃꯥꯜꯂꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤꯗꯅꯦ ꯌꯥꯝ ꯊꯤꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯂꯥꯏꯕ ꯌꯥꯝ ꯏꯖꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯈꯜꯂꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯟꯈꯤꯕ ꯉꯁꯥꯏꯒꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯑꯣꯏꯔꯣ ꯁꯦꯔꯧ ꯑꯣꯏꯔꯣ ꯊꯧꯕꯥꯜ ꯑꯣꯏꯔꯣ ꯉꯁꯥꯏꯒꯤ ꯄꯤꯛꯏꯕ ꯂꯧꯊꯣꯛꯏꯕ ꯂꯩꯉꯣꯏ ꯅꯨꯡ ꯂꯩꯉꯣꯏ ꯂꯧꯊꯣꯛꯏꯕ ꯖꯒꯥꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯖꯒꯥꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯁꯄꯣꯁ ꯁꯦꯔꯧꯅꯤ ꯍꯦꯛꯇ ꯍꯥꯏꯔꯁꯦꯕꯀꯣ ꯋꯥꯔꯤꯅꯤꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯦꯔꯧꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯗ ꯀꯣꯠꯀꯗꯧꯔꯤꯕ JCB ꯑꯣꯏꯔꯦ ꯈꯜꯂꯁꯦꯕ ꯅꯠꯇ꯭ꯔꯒ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯔꯦ ꯈꯜꯂꯁꯦꯕꯀꯣ ꯃꯣꯏꯒꯤ ꯑꯣꯏꯕ ꯂꯣꯀꯦꯂꯤꯇꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯔ ꯀ꯭ꯂꯕꯂ ꯅꯠꯇ꯭ꯔꯒꯅ ꯃꯩꯔꯥ ꯄꯥꯏꯕꯤꯔ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯂꯨꯞ ꯑꯃꯗꯤ ꯂꯩꯒꯅꯤ ꯃꯣꯏ ꯀꯃꯤꯇꯤ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯍꯥꯏꯔꯤꯕ ꯁꯦꯔꯧ ꯍꯥꯏꯕ ꯂꯝꯁꯤꯗ ꯉꯁꯥꯏꯒꯤ ꯁꯦꯔꯧ ꯍꯥꯏꯅ ꯄꯜꯂꯒ ꯁꯦꯔꯧꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯕꯦꯁ ꯇꯧꯕ ꯅꯠꯇꯦꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯂꯨꯞ ꯑꯃꯈꯛꯅ ꯁꯦꯔꯧꯗꯨꯗ ꯑꯣꯚꯔ ꯇꯧꯕ ꯉꯝꯕ ꯂꯨꯞ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏꯅꯅꯦ JCB ꯀꯣꯠꯂꯤꯁꯦ ꯀꯣꯠꯄ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯀꯣꯠꯂꯒꯁꯨ ꯁꯤꯒꯤ ꯂꯦꯚꯦꯜꯗ ꯀꯣꯠꯂꯨ ꯅꯠꯇ꯭ꯔꯒꯅ ꯅꯣꯏꯒꯤ ꯖꯒꯥꯁꯦ ꯁꯤ ꯖꯒꯥꯗ ꯀꯣꯠꯂꯨ ꯅꯠꯇ꯭ꯔꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯜꯂꯛꯄ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯀꯣꯠꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯣꯏꯅ ꯊꯤꯡꯕ ꯉꯝꯒꯗꯕꯅꯦꯕ ꯉꯁꯥꯏꯒꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯑꯣꯏꯔꯣ ꯁꯦꯔꯧ ꯑꯣꯏꯔꯣ ꯑꯦꯕ꯭ꯔꯤ ꯑꯣꯏꯔോ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯗ ꯂꯥꯛꯆꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗ ꯄꯣꯠꯁꯦ ꯁꯤ ꯑꯩꯈꯣꯏ ꯔꯨꯜ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ RR ꯂꯩꯌꯦꯕ ꯇꯨꯔꯦꯜꯁꯨ ꯀꯟꯒꯗꯕꯅꯤ ꯂꯦꯕꯔꯁꯨ ꯊꯕꯛ ꯁꯨꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯣꯏꯕ ꯔꯨꯜ ꯂꯩꯖꯩꯕ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ JCB ꯁꯨꯗꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯁꯨ ꯀꯟꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯨ ꯃꯥꯡꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ RRꯁꯤꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯁꯨꯍꯟꯗꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯁꯤꯗ ꯌꯥꯝ ꯂꯥꯏꯅ ꯁꯨꯔꯤꯑꯕ ꯌꯥꯝ ꯀꯔꯤꯝꯇ ꯀꯅꯥꯒꯨꯝꯕꯒꯤ ꯑꯃꯠꯇꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇꯅ ꯀꯅꯥꯝꯇ ꯂꯥꯛꯇꯦ ꯀꯝꯄ꯭ꯂꯦꯟ ꯅꯣ ꯀꯝꯄ꯭ꯂꯦꯟꯅꯤ ꯁꯤꯒꯤ ꯔꯨꯜꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯊꯤꯡꯒꯗꯕꯅꯦꯕ ꯁꯨꯔꯤꯕ ꯖꯒꯥꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯅ ꯊꯤꯡꯒꯗꯕꯅꯦꯕ ꯅꯣꯏꯁꯦ JCB ꯀꯣꯠꯄ ꯌꯥꯔꯣꯏ ꯀꯣꯠꯂꯒꯁꯨ ꯁꯨꯃꯥꯏꯅ ꯀꯣꯠꯀꯗꯕꯅꯤ ꯁꯤꯒꯤ ꯂꯦꯚꯦꯜꯗ ꯍꯦꯟꯅ ꯀꯣꯠꯄ ꯌꯥꯔꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯣꯝꯅ ꯍꯥꯏꯕꯤꯈꯤꯕ ꯏꯁꯤꯡꯁꯦꯉꯁꯥꯏꯒꯤ ꯏꯁꯤꯡꯗꯒꯤ ꯃꯤꯇꯔ 3 ꯂꯥꯟꯊꯔꯒ ꯂꯩꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯍꯦꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯑꯩꯈꯣꯏ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔ ꯆꯠꯂꯤꯕ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯁꯨꯔꯤꯕꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯋꯥꯍꯜꯂꯤꯕꯅꯣ ꯊꯧꯕꯥꯜ ꯇꯨꯔꯦꯜꯗ ꯀꯃꯥꯏꯅ ꯋꯥꯍꯜꯂꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯁꯣꯝꯅ ꯉꯁꯥꯏꯒꯤ ꯄꯟꯕꯤꯔꯤꯕ ꯊꯧꯕꯥꯜ ꯇꯨꯔꯦꯜꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯤ ꯍꯥꯏꯗꯣ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤꯁꯨ ꯂꯩꯔꯝꯒꯅꯤꯕ ꯀꯃꯤꯇꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯝ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤꯗ ꯑꯗꯨꯝ ꯂꯣꯀꯦꯂꯤꯇꯤꯗꯤ ꯑꯣꯏꯅ ꯃꯣꯏꯅ ꯊꯤꯡꯒꯗꯕꯅꯦꯕ ꯅꯣꯏ ꯌꯥꯔꯣꯏ ꯁꯤ ꯄꯣꯠꯁꯦ ꯁꯤ ꯀꯣꯠꯄ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯅꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐꯪꯒꯅꯤ ꯗꯟꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯊꯝꯃꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯉꯁꯥꯏ ꯂꯤꯟꯁꯨ ꯁꯤꯗꯕ ꯆꯤꯁꯨ ꯇꯦꯛꯇꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯨ ꯀꯜꯂꯅꯤ ꯑꯩꯈꯣꯏ ꯁꯤꯟꯃꯤꯁꯨ ꯀꯜꯂꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏ ꯀꯣꯠꯐꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝꯗꯨꯒꯤ ꯑꯣꯏꯕ ꯀꯃꯤꯇꯤ ꯑꯃꯃꯝ ꯁꯦꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯁꯇꯦꯅꯦꯕꯜ ꯁꯦꯟ ꯃꯥꯏꯅꯤꯡ ꯑꯦꯟ ꯃꯦꯅꯦꯖꯃꯦꯟ ꯒꯥꯏꯗꯂꯥꯏꯟ 2016ꯒꯤ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯆꯠꯅ ꯄꯊꯥꯞꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯜꯂꯒꯗꯤ ꯁꯤꯟꯃꯤꯁꯤꯡꯁꯨ ꯋꯥꯔꯣꯏ ꯑꯗꯨꯒ ꯇꯨꯔꯦꯜꯁꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯥꯃꯣ ꯁꯣꯚꯥꯄꯇꯤ ꯂꯥꯛꯆꯅꯤꯡꯕꯁꯦ ꯇꯥꯃꯣ ꯃꯔꯨꯑꯣꯏꯅ ꯊꯧꯕꯥꯜ ꯇꯨꯔꯦꯜꯁꯤ ꯄꯨꯁꯜꯂꯛꯄ ꯃꯇꯝꯗ ꯐꯣꯔꯦꯁ ꯑꯦꯟ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯈ꯭ꯔꯤꯁꯦ
ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯁꯦ ꯂꯩꯉꯣꯏ ꯀꯣꯠꯄꯒꯤ ꯋꯥꯐꯝꯗꯤ 2017ꯗꯒꯤ ꯍꯧꯅꯗꯤ ꯃꯁꯦ DA4 ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯒꯤ ꯊꯤꯡꯅ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯁꯜꯂꯛꯄ ꯑꯗꯒꯤ ꯑꯃꯨꯛꯁꯨ 2018ꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯄꯤꯜ ꯇꯧꯔꯁꯨ ꯑꯃꯨꯛꯁꯨ ꯇꯧꯁꯜꯂꯛꯄ ꯃꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯄꯨꯈꯠꯅꯗꯅ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯈꯤꯕꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯧꯕꯥꯜ ꯄ꯭ꯔꯣꯖꯦꯛ ꯗꯥꯝꯁꯦ ꯃꯁꯤ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯄꯣꯂꯨꯁꯟ ꯊꯣꯛꯄꯅꯤꯅ ꯍꯥꯏ ꯃꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯗ ꯁꯤ ꯀꯃꯥꯏꯅ ꯀꯣꯔꯤꯂꯦꯠ ꯑꯣꯏꯅꯔꯛꯏꯕ ꯃꯁꯤ ꯃꯇꯥꯡꯁꯤ ꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯃꯦꯆꯤꯅꯔꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯂꯩꯉꯣꯏ ꯀꯣꯠꯊꯣꯛꯑꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯃꯌꯥꯝ ꯆꯠꯂꯨꯕꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯀꯩꯅꯣ ꯃꯔꯨꯑꯣꯏꯅ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯪ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟ ꯃꯥꯏꯅꯤꯡ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯂꯣꯏ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯑꯆꯧꯕ ꯃꯦꯆꯤꯅꯔꯤ ꯉꯥꯛꯇ ꯁꯤꯖꯤꯟꯅꯔꯤꯁꯤꯡꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯒꯤ ꯄꯣꯂꯨꯁꯟ ꯊꯧꯕꯥꯜ ꯔꯤꯚꯔ ꯄꯣꯂꯨꯁꯟ ꯊꯣꯛꯄ ꯏꯁꯤꯡ ꯐꯠꯇꯕꯒ ꯗꯥꯝ ꯊꯤꯡꯖꯤꯜꯂꯛꯄꯒ ꯗꯥꯝ ꯁꯥꯖꯜꯂꯛꯄꯒ ꯃꯁꯤꯗ ꯀꯔꯤ ꯃꯔꯤ ꯂꯩꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯇꯦꯛ ꯑꯃ ꯊꯝꯕꯤꯌꯨ ꯃꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯗꯤ ꯃꯗꯨꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯦꯛꯁꯄꯔꯠ ꯃꯣꯏ ꯁ꯭ꯇꯗꯤ ꯇꯧꯕ ꯀꯥꯡꯕꯨꯅ ꯄꯤꯍꯜꯂꯁꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯗꯤꯇꯦꯜꯗꯨꯗꯤ ꯕꯠ ꯑꯦꯖ ꯑꯦ ꯂꯦꯃꯦꯟ ꯌꯥꯝ ꯂꯣꯖꯤꯀꯦꯜ ꯑꯣꯏꯅꯀꯣ ꯃꯥꯒꯤ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯁꯤꯁꯇꯦꯝꯗ ꯂꯩꯕ ꯇꯨꯔꯦꯟꯒꯤ ꯃꯥꯒꯤ ꯅꯦꯆꯔꯦꯜ ꯀꯔꯤ ꯍꯥꯏ ꯀꯣꯔꯁꯁꯦ ꯁꯤꯗꯕꯨ ꯅꯦꯆꯔꯦꯜ ꯀꯣꯔꯁꯁꯦ ꯑꯩꯈꯣꯏꯅꯕꯨ ꯇꯞ ꯇꯞ ꯊꯨꯒꯥꯏꯔꯗꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯄꯣꯂꯨꯁꯟ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯐꯇꯔ ꯑꯣꯜ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯁꯇꯦꯝꯁꯦ ꯀꯥꯏꯔꯛꯄꯅꯤꯅ ꯃꯁꯥꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯊꯪ ꯂꯥꯛꯑꯅꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁꯇꯨꯗꯤꯀꯣ ꯑꯗꯣ ꯖꯦꯅꯔꯦꯜꯂꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯄꯨꯂꯞꯅ ꯌꯦꯡ ꯌꯥꯔꯤꯁꯤ ꯀꯩꯅꯣꯗ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯜ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏꯒꯤ ꯀꯔꯤꯒꯤ ꯊꯣꯛꯂꯛꯏꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯎꯖꯕ ꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯗꯕꯜ ꯇ꯭ꯔꯤꯄꯜ ꯍꯦꯟꯒꯠꯂꯛꯄꯒꯤꯅꯦꯕ ꯃꯥꯁꯦ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯗꯔꯀꯥꯔ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯃꯤꯅ ꯀꯩꯁꯨ ꯗꯤꯃꯥꯟ ꯂꯩꯇ꯭ꯔꯒꯗꯤ ꯀꯩꯅꯣ ꯂꯩꯔꯣꯏꯕ ꯕꯠ ꯗ ꯏꯁꯨ ꯏꯁ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯔꯤꯁꯦꯟ ꯃꯣꯏꯒꯤ ꯑꯣꯏꯜ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯑꯣꯏꯜ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯃꯣꯏꯅ ꯍꯥꯏꯕꯗ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯦ ꯋꯥꯟ ꯑꯣꯐ ꯗ ꯍꯥꯏꯌꯦꯁ ꯀꯟꯖꯨꯃꯔꯅꯤ ꯍꯥꯏꯌꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯗꯤꯖꯦꯜꯁꯦ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯀꯃꯥꯏꯅ ꯗꯤꯖꯦꯜꯁꯦ ꯃꯅꯤꯄꯨꯔꯅ ꯌꯥꯝꯅ ꯀꯟꯖꯨꯝ ꯇꯧꯔꯝꯃꯤꯅꯣꯅ ꯃꯣꯏꯅ ꯁꯨꯝ ꯃꯣꯏꯒꯤ IOCꯒꯤ ꯀꯥꯡꯕꯨꯁꯤꯅ ꯍꯥꯏꯕ ꯀꯥꯟꯗ because we have so many constructions infrastructureꯒꯤ ꯗꯦꯕꯂꯞꯃꯦꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯌꯦꯡꯕꯤꯌꯨ ꯔꯦꯜꯋꯦ ꯃꯣꯏ ꯍꯥꯏꯅꯤꯀꯣ ꯔꯦꯜꯋꯦꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯍꯥꯎꯁꯤꯡꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯗꯒꯤ ꯑꯇꯩ ꯃꯌꯥꯝꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯁꯥꯏꯌꯦꯕ ꯑꯗꯣ ꯁꯥꯔꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤ ꯑꯌꯥꯝꯕꯗꯤ ꯀꯪꯀ꯭ꯔꯤꯠ ꯉꯥꯛꯇꯅꯦꯕ ꯑꯌꯥꯝꯕ ꯆꯍꯤ ꯌꯦꯡꯕꯤꯌꯨ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯃꯦꯞꯁꯦ ꯃꯊꯛꯀꯤ ꯕꯥꯔꯠꯁ ꯑꯥꯏ ꯚ꯭ꯌꯨꯗ ꯇꯧꯔꯒ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯀꯪꯀ꯭ꯔꯤꯠꯀꯤ ꯕꯤꯜꯗꯤꯡ ꯀꯌꯥꯝ ꯂꯩꯔꯝꯒꯦ ꯍꯧꯖꯤꯛꯅ ꯀꯌꯥꯝ ꯍꯦꯟꯒꯠꯂꯒꯦ ꯑꯗꯨꯝ ꯈꯪꯒꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯉꯁꯥꯏ ꯁꯦꯟ ꯀꯟꯖꯨꯝꯁꯟ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯟꯅ ꯊꯥꯎꯒ ꯀꯟꯖꯨꯝꯁꯟꯒꯁꯦ ꯗꯕꯜ ꯍꯦꯟꯒꯠꯂꯛꯑꯦ ꯇ꯭ꯔꯤꯄꯜ ꯍꯦꯟꯒꯠꯂꯛꯑꯦꯅ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯦꯕꯂꯞꯃꯦꯟꯁꯦ ꯁꯥꯟꯅ ꯇꯧꯔꯛꯄꯒꯤꯅꯦꯕ ꯃꯅꯤꯄꯨꯔꯒꯤꯁꯦ ꯑꯗꯒꯤ ꯑꯐꯇꯔ ꯑꯣꯜ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯅꯧꯕ ꯀꯩꯅꯣ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯦꯖꯦꯟꯗꯥꯗ ꯌꯥꯎꯔꯤꯕ ꯍꯧꯖꯤꯛꯀꯤ by 2022 housing for all scheme ꯀꯥꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯋꯥꯖ ꯌꯣꯖꯅꯥ ꯀꯥꯏꯅ ꯇꯧꯔꯒ ꯌꯨꯝ ꯁꯥꯕꯒꯤꯁꯦ ꯁꯤꯒꯤ ꯌꯨꯝ ꯁꯥꯕꯁꯦ ꯏꯟꯗꯤꯌꯥꯗ ꯁꯥꯔꯛꯇꯣꯏꯁꯦ 20 ꯃꯤꯂꯤꯌꯟꯅꯦꯕ ꯌꯨꯝꯁꯦ ꯑꯗꯨꯅ by 2022ꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯝ ꯁꯥꯕ ꯑꯁꯤꯗꯕꯨ ꯇꯧꯗꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯤ ꯀꯪꯀ꯭ꯔꯤꯠꯅꯦꯕ ꯁꯤꯃꯦꯟ ꯂꯩꯉꯣꯏꯁꯤꯗ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯁꯤ ꯃꯇꯥꯡꯗ ꯁꯤ ꯄꯨꯊꯣꯔꯛꯆꯔꯤꯁꯤ ꯀꯩꯒꯤꯅꯣꯗ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯏꯁꯦ ꯃꯁꯤꯒꯤ ꯑꯜꯇꯔꯅꯦꯇꯤꯚꯁꯦ ꯁꯨ ꯈꯔ ꯌꯦꯡꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯒꯃꯦꯟ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯃꯥꯒꯤ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯈꯔ ꯁ꯭ꯇꯗꯤ ꯇꯧꯕꯤꯕ ꯌꯦꯡꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯌꯨꯝ 90,000 ꯁꯥꯗꯣꯔꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯆꯥꯎꯔꯥꯛꯅ 90,000 ꯀꯩꯅꯣ ꯁꯥꯅꯦꯅ ꯇꯧꯕꯅꯦ ꯃꯅꯤꯄꯨꯔꯒꯤꯗꯣ ꯑꯗꯨ 90,000 ꯁꯥꯕꯁꯤꯗ ꯑꯜꯇꯔꯅꯦꯇꯤꯚ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯉꯣꯏꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯑꯦꯛꯖꯥꯝꯄꯜ ꯃꯅꯤꯄꯨꯔꯗ ꯋꯥ ꯌꯥꯝ ꯊꯣꯛꯏ ꯌꯨꯝ ꯑꯃ ꯁꯥꯕ ꯀꯥꯟꯗ ꯌꯨꯝꯁꯤꯒꯤ ꯁꯥꯕꯒꯤ ꯀꯝꯄꯣꯖꯤꯁꯟꯁꯤ 10%ꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯂꯣꯀꯦꯜꯂꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕ ꯄꯣꯠꯅ ꯑꯣꯏꯍꯜꯂꯁꯤ ꯀꯥꯏꯅ ꯍꯥꯏꯕ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯇꯨ ꯂꯧꯔꯒꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯒꯤ ꯋꯥꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯁꯦꯟꯒꯤ ꯗꯤꯃꯥꯟꯒꯁꯦ ꯍꯟꯊꯔꯛꯀꯗ꯭ꯔꯥ ꯀꯩꯒꯤꯅꯣꯗ ꯃꯁꯤ ꯑꯩꯅ ꯃꯣꯏꯒꯤ ꯀꯩꯅꯣꯝꯗ ꯁꯨꯝ ꯄꯥꯕ ꯀꯥꯟꯗ ꯊꯦꯡꯅꯔ ꯀꯥꯟꯗ ꯅꯦꯗꯔꯂꯦꯟ ꯑꯃ ꯂꯝꯗꯨꯔꯗꯤ ꯃꯣꯏꯒꯤ ꯂꯝꯕꯤ ꯁꯥꯕ ꯀꯥꯟꯁꯦ ꯃꯣꯏꯗꯤ ꯀꯪꯀ꯭ꯔꯤꯠ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ ꯁꯥꯕꯁꯦ ꯑꯗꯣ ꯂꯝꯕꯤ ꯁꯥꯕ ꯀꯥꯟꯁꯤꯗ ꯃꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛ ꯔꯤꯁꯥꯏꯀꯜꯁꯦ ꯁꯤꯅ ꯂꯝꯕꯤꯁꯤ ꯄꯨꯔꯥ ꯁꯥꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯒꯤꯗ ꯉꯁꯥꯏꯒꯤ ꯁꯦꯟꯒꯤ ꯗꯤꯃꯥꯟꯗꯨ ꯍꯟꯊꯔꯦ ꯍꯥꯏꯗꯤ ꯁꯦꯟꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯍꯟꯊꯔꯦꯅꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯒꯁꯨ ꯈꯔ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯕ ꯑꯃ ꯆꯪꯉꯦ ꯀꯩꯅꯣꯗ
वर्ल्ड ख्वाइदगी सेन कंज्यूम तौरिसे अखोई कनो चाइना नि का हायबो मथंग द यूएसए नि गायना अदुना इंडिया सु यम चाउना हुजिक टु डेवलपमेंट प्रोसेस लेबनि यम चाउना कंज्यूम तौरिको अदुने हुजिकी कनोगी कई अखोई सेन सिजनबगी मागी एरिया से हाइतारे तोंगाना माई कंज्यूम से हेलक्तना आर्टिफिशियल आइलैंड के सेमी हाइबनेबा सेन सिना मोगी दुबई की करी मोगी करी खरा को आइलैंड ममिंग ए कावरे आइलैंड अमनी से मोई सेनसिना तौरगा सेमी का हायबा अदुगा सेनसिना मुकाइदि पुरकेदा मोई ऑस्ट्रेलिया दगी इंपोर्ट तोइनेबा जहाज अचौबसिदि पुरगा सेनसि इंपोर्ट तौरगा साइने पैसा पाइबा लमनिना सिमिलरली चाइना की मोई साउथ चाइना सी दगा मोइना कनोगा से करी हाइतारे सी बैंक हाइगद्रा ओसिन मपान की कनोगा से मोइना सेन डेवलप तौरगा खोगी कनोगा तहनद्रिनेबको अवना सिगुम्बगी कनोसी यम चांग लेग हाइतारे अदे एग्जांपल हौजिकी ख्वाइदगी चाव बिल्ड कनोगा करीबा हौजिकी हाईएस्ट टॉलेस्ट बिल्डिंग ओइबा कनोगी दो करी ममिंग दो कनो हाइने अदु काउरी दुबई की अदुगा दो खलीफा हाइरो कनो अदुगा दो साब कान सेन से आदगी ने लम दुइने पुरिसे अदुना मसिगी एरिया से सुम येंगदी डिमांड से लेरबनिना पोट से डिमांड से लेरबनिना मसिगी डिमांड से अल्टरनेटिव करी मुह छिनबि याय नत्रगसु अदु इतागदी डिमांड से हंधलगदी मागी सस्टेनेबल यूज ऑफ सेन गाइड लाक्तोइने कइनो द ग्लोबल इंडेक्स द सस्टेनेबल डेवलपमेंट गोल ट्राटेट का लेइसे एजुकेशन द हेल्थ द अदगी पोवर्टी द सुम मयाम लेइसे कइनो द अखोइना प्लैनेट से लेरिबो प्लैनेट से अखोइ माहनबगी मुहुता प्लैनेट सिदगी लेबर रिसोर्सेस से अदुम सिनरगा होई सुम हिंमिनरगा सनसी सस्टेन ओइनरब लेसी हाइबगी अदुगी आइडिया दनेबा अदुना मसिगी इशू से हम चावना ममांग चहीगी अक्टोबर दा मोइगी जेनेवा दगा खनगिबने सिगी मतंग सेन की मतंग से अदुरा मोइसु फाइनली आइना मदुगी मतुंग द कई तागेदि मदुगा दो यम मुने जेनरेको अदुना लोछलकपदा होसिगी टेंशन बदा आइना हाइजनिंगी से मेकानिज्म अनौ अनौब खरसु पुथोकपिबमदि चंगे हाइना खले मसिगी इशू से सॉल्व तौगे हाइता खन लेंगोई पेकपगी लेरिबा होजे खुदोंग चादबा देगी सिनमी मयाम अवाबा तारकपा अदु एनवायरनमेंट मंगांगपा मयाम से मसी सुमाय थोलकपनी सुमाय तगदबनी हाइदुना सम इनर लाइबि महुता अल्टरनेटिव अरेंजमेंट मा बतारे कोई डिमांड हेंगलकपा लेंगोई सिजनबगी चांग हेंगलकपा असिना मरम मोरगा लेंगोई की महुता कोइना करी करिना सिलकपा याबा हाइबा सुगुम्बा मकै रूमदा वखल खरा थादाबगी मथौ ताबदु लेइदेबा फमदुनी मतंग स्वारे ब्रेक मौजगे ब्रेक मतुंग याम थनरके इम्पैक्ट नु सुमेंग तादन लेबियो मैम अमुक तराम नौचरी ngasi khanam liba se manipur da hoji hoji mak leiriba tongan ba tural singda lengoi kotpa adigi lengoi honba thingpa sidagi orekliba phiba maru oina lengoi phangdabi aw mayung narpa duga nakal amarom da tural myam su kangthilakpa tural myam su mangki gadabagi sumba ki belarekpa sida tongan khongthang kya amadi lawdaba yadabagi tanja lakpa sida hoji oiba phibam gi matang da khana jarmani duga mahata na ai tamo bishworjit lakni moje PLM ni thakre sakarna hajab ya ba hajab da tak tabadagi msigi matang da khoina sum pau I pau gi lamda laibnina khoina tajaga matam da su koi gi khabu exigi MLA na Sujak Kumar mana su assembly da pukhatana adugi mathakta koi gi Thoubal gi miyam na ban tawdana miyam tawkhre miyam tawbusida ngasi phau sida hojik phau da kari response la aduga masigi response se aina khanbada PN dabadagi high court chatpagi mami shu yam chaung tai haitare aduga masigi hayeng shu kanu ka khogi meeting amadi lain haibire Thoubal gi mekai tagi apa pam misna karino ngasagi guideline nom yadori bra du kari ahen hapsan ning bagadi lairi turio si kanna wi namta du turio si hoji oi pibum si hena phaga hena wi namta kari step sing lokot pa yabugadi lagi matang si अखोई की ममांग दसु कोई डिपार्टमेंट सिंग ना जो सेंगथोक प लेग्रे अखोई की मणिपुर की होइना हुजिक लेरिबा लेंगोय पेक सिंग सिदा लीगल होइना पेक पा याबा पेक पा अमता लेति हाइबस दैट मींस पे बखुदिम इलीगल ने आल यादे हाइबा ngaktan ai aduna masayista yadabsi karma mongda yaragadagi haibadagi rules ti अखोई कोई कोर्ट ना चरना गवर्नमेंट ना सेंसरक्शन को मसिमा मखोई की परव्यूनी अदुगा मसिदा कन्ननबगिदमक्ता अखोइना चंगसनगदब खोंथांग अखोइना वाई करिगिदमक्ता कोर्ट यरोखिबनो हाइबदुगी मतंग दुमतंगसु अखोइना तोन अथॉरिटी सिंगसिता हाइतारेको अखोइ असेसमेंट अथॉरिटी मैम लेरिबा मैम सिंगसे अखोइना अपील नत्रगना मेमोरेंडम जी सबमिट तोबदा अखोइ चेददि हाइतारेको ऑर्डर बबो मखोइ इलीगली ऑफेंडर सिंगसी केस रेसा तौ मखोइसी फागलु हाइबना सिंग ऑर्डर मैम जो थोप ले बट अखोइना फिजिकली उदब हाइतारेको अदुगुम मैम सिंगसु मखोइना
karamba haidi kari gi ground da madu lokpa ngam da bano da adu action taken report ekoi de ulu yade utpa ngam de that means madu gi tawki mayam thoki government gi order mayam sing thoki order mayam sing gi action taken record particularly Thoubal river ko adu gi report su assessment de su particularly Thoubal river tawbani ekoi gi khona memorandum de matungina madugi memorandum da madugi report tu gi matung ina su makoi gi government da planning department makoina submit tabu de su yauri si Thoubal durel si gi phim swali ba ising mola lei si main cost ti lengoi pek pasina ni haibe sima point number 1 da dum yawe aduna asumba ekoi gi keno si machine base hai tare ko machine base scoring si immediately stop as first number point 1 the yaur ga suggestion pi ni madui suggestion do makoina report to thada madugi survey am tawro haire survey gi report to submit tawre adu ising do follow tawber tawda koi utre that means koi by kai gi dum se da khadang hai tare ko adu matung se amu ekoina chathara tongan tongan ba agitation mayam chathare adu gi sumatakta ekoi makoi thabuk suminari ba hai tare ko sinmi sing su koi ga masi koi manung de su dum phaminare adu understanding amana tra mutual understanding amada work se tongminana bugi dong da moi su thabuk suri banina no moi livelihood tali banina masu heta lepa su yade ekoi su ising leiraga chadori mina ekoi gi su khanda yade ekoi ising du khak natana ekoi environment da karak da mu mayam sing da koina makhoi su wari tar koina mun nei nazar kanda masigi style hai tare ko walk of mode of culture se walking culture si masi hongdokna bje ko yam khana hai jabane adu su matak da hoji adu gi matak to leina hai tare ko goi da na hoji ki hariba excavators truck owners adigi laborers in welfare association nam sem madu gi association se ko nam so appeal to chani hai jani si machine base hai tare ko machine na di lengoi court pa sima di ekoi gi side di swaya roisin madugi wang mada tongna bo hona tar ga di ekoi su madugi agitation ekoi madugi ekoi Thoubal turel sibu natraga environment sibu kanna bu gi dum ekoi su ton ba khongjing se hena kan ba khongjing changsal pe ye aduna makoi gi su government na su natraga na authority na su hai tare ko ekoi gi machine base hai ba sima di swaya haloi da bani hai ba sima hai ba di masi gi keno gi supreme court ki guideline da su dum pal ga lei aduna aikoina hojik pamjari si Thoubal turel gi oina di aikoina kai ra saktam jai tare ko masi phasana restore tongna ba tongan ba scheme sing tohan biba ko habidi maduda gi restore tar khud da aikoi maduda leiri ba hana madugi turel lengoi pek baduna magi sinpham moira lejarma mayam sing su alternative adudi that is makoi gi site lere ko makoi ju madugi demand to gi right lei dum sin mi sing sai ta mora kese phonu piba ko committee mamam sem pham phum di lei ga di hene kudong sa ga ni hebdo Thoubal ma ki di si committee se lei ta bi mami ki tab sal ko masi committee si akoina tajaba da di moi lekai gi club kumba kai mo dem le bi yai but sinmi labuk thabuk suriba sinmi sing aduga maduda sinari ba excavators JCB sing dugi oiba committee oina lei then adu darga di makoina tawduri si gaino makoi gi thabak tu yengchana ba committee nataba makoina lai suriba kami laborer singi aduga madugi JCB gi owner singi aduga truck sing du owner sing dugi oiba tongan ba committee hai tare ko adu oina lei oina tai koina ta then adu darga di kanagi favor da thabak tor kone habe simadi mem lepiro aduga madubu yengjanna ba committee ma semba yamna mathok tai ngasai koi san habi gi bisiko adu koi gi Thoubal durel gi thabak koi gi downstream da hai tare ko kori lei mafam adu ai di masigi keno simadi mapangal lerega suma pangal ithok thok taba male an makoi de su du mapangal thok tumi maram kyam len be abdi do's and don'ts mem len be adu duna aikoi gi Thoubal turel gi oina di masina Thoubal turel khadam chingjalapgi mem waro bi no then means kai no da aikoi na Thoubal turel khaktang hingaga Manipur hing da mem si habesu kone nuai de but adu particularly aikoi na Thoubal turel de horoki bani na hai tare masina Thoubal turel gi saktam si atopa turel sing de gi di kai hanjan na phibam soya aduna masigi saksam je restore tongno bhona matam da another decades ka masang bi aduna masidagi hanjan na work to biraganu hai basi aikoi mari ne na bising da khangan jani aduna masigi mari leina ba authorities sing su masigi turel gi saktam si kai dana ba amsang kanana ba hona view hai basi da waina ai thamse ai makata na mo ba dilak sine ko se tamu nga sai gi hu si lengoi phang da bi wa ba ni mai uk na re
ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯦꯕꯂꯞꯃꯦꯟꯇꯦꯜ ꯋꯥꯛ ꯌꯥꯝ ꯄꯜꯂꯒ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃꯗꯤ ꯂꯩꯕꯅꯤꯅ ꯂꯩꯉꯣꯏ ꯍꯣꯟꯕꯗꯤ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯏꯃꯤꯗꯤꯌꯦꯠ ꯁꯣꯂꯨꯁꯟ ꯑꯣꯏꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯁꯤ ꯀꯔꯤ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯃꯇꯥꯡꯗ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯍꯥꯏꯗꯤ ꯃꯣꯏ ꯈꯔ ꯀꯝꯄ꯭ꯔꯦꯍꯦꯟꯁꯤꯞ ꯑꯣꯏꯕ ꯇꯤꯝ ꯑꯣꯏꯅ ꯇꯧꯔꯒ ꯃꯁꯤ ꯑꯃ ꯑꯗꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯁꯤꯡꯁꯦ ꯅꯥꯀꯟ ꯅꯥꯀꯟ ꯂꯩꯕꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯥꯏꯚꯂꯤꯍꯨꯗꯀꯤ ꯏꯁꯨꯗꯨꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩ ꯉꯁꯤ ꯉꯥꯏꯍꯥꯛ ꯉꯔꯥꯡ ꯅꯍꯥꯟ ꯁꯨꯝ ꯂꯥꯁ 2-3 daysꯗ ꯁꯨꯝ ꯀꯩꯅꯣꯗ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯑꯗꯩ ꯇꯦꯂꯤꯚꯤꯖꯟ ꯂꯣꯀꯦꯜ ꯆꯦꯅꯦꯜꯗ ꯑꯌꯥꯝꯕ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯊꯣꯡꯖꯥꯎꯔꯣꯛ ꯑꯗꯒꯤ ꯑꯌꯥꯝꯕ ꯑꯗꯒꯤ ꯖꯒꯥ ꯖꯒꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯅ ꯄꯨꯛꯆꯥꯛ ꯄꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯆꯧꯕ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯛ ꯐꯣꯔꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯄꯣꯄꯨꯂꯦꯁꯟꯁꯦ ꯃꯥꯏ ꯐꯦꯃꯤꯂꯤꯁꯤ ꯌꯥꯝ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤꯁꯨ ꯃꯨꯟꯅ ꯑꯩꯈꯣꯏ ꯒꯃꯦꯟꯅ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯒꯤ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯕ ꯀꯩꯅꯣꯁꯤꯗ ꯒ꯭ꯂꯣꯕꯦꯜꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯔꯨꯜꯁꯤ ꯆꯠꯅꯔꯅꯤ ꯍꯥꯏꯔꯒ ꯇꯧꯗꯕꯤꯗꯕꯀꯣ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯃꯤ ꯉꯥꯛꯇꯅꯤ나 ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯚꯂꯤꯍꯨꯗꯀꯤ ꯏꯁꯨꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯄꯨꯛꯆꯥꯛ ꯂꯣꯏ ꯃꯥꯡꯍꯜꯂꯦꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯁꯨ ꯃꯨꯟꯅ ꯑꯝꯇꯗꯤ ꯑꯩ ꯁꯔꯀꯥꯔꯅ ꯌꯦꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯃꯤꯒꯤ ꯒ꯭ꯔꯦꯚꯥꯟꯁꯦꯁꯇꯨ ꯈꯪꯗ꯭ꯔꯒꯗꯤ ꯃꯤꯒꯤ ꯑꯋꯥꯕꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯒꯃꯦꯟꯒꯤꯁꯨ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯃꯣꯏ ꯑꯜꯇꯔꯅꯦꯇꯤꯞ ꯑꯃ ꯄꯤꯕ ꯑꯃꯗꯤ ꯆꯪꯉꯤ ꯃꯗꯨ ꯑꯜꯇꯔꯅꯦꯇꯤꯞꯇꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯣꯜ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯧꯕ ꯀꯥꯟꯗ ꯀꯩꯅꯣꯗ ꯒꯃꯦꯟ ꯏꯟꯁꯦꯞꯇꯤꯞ ꯑꯩꯈꯣꯏ ꯄꯤꯄꯜꯅ ꯁꯦꯝꯕꯅꯤꯅ ꯑꯗꯨꯅ ꯄꯤꯄꯜꯒꯤ ꯚꯣꯏꯁ ꯑꯃꯁꯨ ꯇꯥꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅꯅꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯄꯟꯖꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯁꯨ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯄꯤꯄꯜꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯨꯁꯨ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯤꯕꯗꯣ ꯑꯅꯤꯃꯛꯁꯤ ꯌꯥꯝ ꯇꯨꯁꯟꯅꯅ ꯆꯠꯍꯜꯂꯒꯗꯤ ꯀꯩꯅꯣ ꯆꯥꯟꯅꯅꯦꯅ ꯈꯜꯂꯦ ꯀꯩꯅꯣꯗ ꯑꯗꯨ ꯍꯦꯛ ꯉꯁꯥꯏ ꯃꯣꯏꯒꯤ ꯒ꯭ꯔꯦꯚꯥꯟꯁꯦꯁꯇꯨ ꯇꯥꯕꯤꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯑꯜꯇꯔꯅꯦꯇꯤꯞꯇꯨ ꯌꯦꯡꯕꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯔꯤꯚꯔꯁꯤꯡ ꯀꯔꯤꯁꯤꯡꯒꯤ ꯃꯥꯒꯤ ꯁꯤꯁꯇꯦꯝꯁꯦ ꯀꯥꯏꯗꯅꯕ ꯁꯦꯝꯕꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯝꯄ꯭ꯔꯦꯟꯁꯤꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯅꯤꯃꯛꯁꯤ ꯇꯨꯁꯟꯅꯅ ꯆꯠꯅ ꯌꯥꯅꯕ ꯀꯩꯒꯤꯅꯣꯗ ꯁꯣꯁꯥꯏꯇꯤ ꯑꯦꯖ ꯑꯦ ꯍꯣꯜ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯨꯒꯤ ꯋꯦꯜꯐꯤꯌꯔꯒꯤꯅꯤꯅ ꯑꯗꯨꯒꯤꯗꯨꯗ ꯁꯨꯝ ꯃꯤꯠꯌꯦꯡ ꯈꯔ ꯊꯝꯃꯒ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯣꯔꯗꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯀꯤ ꯍꯨꯀꯨꯝꯅ ꯍꯥꯏꯇꯥꯔꯦ ꯑꯣꯔꯗꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯁꯤꯗ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯁꯨ ꯑꯃꯨꯛ ꯂꯩ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯁꯨ ꯑꯃꯨꯛ ꯂꯩꯕꯅꯤꯅ ꯍꯣꯏ ꯃꯁꯤꯗꯩꯁꯤꯗ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏꯃꯤꯗꯤꯌꯦꯠ ꯁꯣꯂꯨꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯇꯦꯝꯄꯔꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯦ ꯑꯜꯇꯔꯅꯦꯇꯤꯞꯇꯨꯃ ꯌꯦꯡꯕꯤꯌꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ ꯒꯃꯦꯟꯅ ꯑꯗꯨꯒꯤꯗꯣ ꯑꯜꯇꯔꯅꯦꯇꯤꯞ ꯑꯃ ꯌꯦꯡꯕꯤꯌꯨ ꯑꯃ ꯆꯪꯉꯦꯅ ꯍꯥꯏꯖꯔꯤꯗꯣ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯥꯏꯚꯂꯤꯍꯨꯗ ꯇꯥꯜꯂꯤꯕꯁꯤꯡ ꯑꯗꯨꯒ ꯂꯩꯉꯣꯏ ꯐꯪꯗꯕꯗꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯜꯂꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯁꯤꯟꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯃꯈꯥ ꯇꯥꯅ ꯇꯥꯃꯣ ꯔꯥꯀꯦꯁ ꯂꯥꯛꯆꯅꯤꯡꯕꯁꯦ ꯉꯁꯥꯏꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃꯗꯤ ꯁꯤꯟꯗꯕꯗꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯃꯣ ꯑꯗꯣ ꯑꯦꯔꯦꯟꯖꯃꯦꯟꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯔꯗꯔ ꯑꯃꯁꯨ ꯂꯩꯔꯤ ꯀꯣꯔꯠꯀꯤ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯇ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯁ꯭ꯇꯦꯞꯀꯨꯝꯕ ꯂꯧꯈꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯁꯨꯃꯥꯏꯅ ꯄꯥꯏꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯗ ꯈꯔ ꯐꯒꯅꯤ ꯀꯥꯏꯅ ꯈꯟꯕꯒ ꯂꯩꯕꯤꯕꯒꯦ ꯃꯇꯦꯡ ꯊꯝꯕꯤꯌꯨ ꯊꯝꯖꯒꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤꯁꯤꯡ ꯆꯈꯥꯎ ꯊꯥꯗꯠꯄ ꯁꯤꯃꯁꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯄꯦꯟꯗꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯒꯦ ꯑꯍꯥꯟꯕꯗ ꯑꯗꯨ ꯃꯊꯪ ꯇꯥꯔꯛꯄꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯥꯔꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯜꯇꯔꯅꯦꯇꯤꯞ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯁꯤꯃ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯔꯇꯔꯁꯤ ꯊꯤꯡꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯁꯤꯟꯕ ꯃꯊꯧ ꯇꯥꯔꯛꯑꯦꯕ ꯇꯉꯥꯏ ꯐꯗꯅ ꯑꯗꯨ ꯁꯤ ꯁꯤꯟꯕꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯍꯧꯗꯕꯅꯤ ꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯑꯗꯨꯝ ꯃꯣꯏꯅ ꯊꯤꯡꯉꯒ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯃꯛ ꯑꯗꯨꯝ ꯊꯤꯡꯉꯒ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯉꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯃꯁꯤꯡꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯋꯥꯔꯤ ꯊꯤꯡꯕ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯥꯏ ꯀꯣꯟꯅ ꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕꯁꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯆꯪꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯀꯣꯔꯠꯅꯕꯨꯗꯤ ꯄꯤꯈ꯭ꯔꯦ ꯌꯥꯔꯣꯏ ꯇꯧꯕ ꯌꯥꯔꯣꯏ ꯄꯨꯕ ꯌꯥꯔꯣꯏ ꯑꯗꯨ ꯐꯥꯏꯟ ꯑꯗꯨꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯟꯃꯤ ꯆꯈꯥꯎ ꯊꯥꯗꯠꯂꯕꯅꯤꯅ ꯁꯔꯀꯥꯔꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯗꯣꯔꯤꯕ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯉꯒ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯔ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤ ꯌꯥꯝ ꯆꯤꯡꯁꯤꯟꯖꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯂꯥꯏꯅ ꯁꯤꯟꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯖꯒꯦ ꯁꯔꯀꯥꯔꯁꯨ ꯃꯤꯠꯌꯦꯡ ꯈꯤꯇꯪ ꯆꯪꯍꯟꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯣꯟꯅ ꯄꯤꯔꯤꯕ ꯔꯥꯏꯁꯤ ꯈꯤꯇꯪ ꯗꯥꯏꯚꯔꯠ ꯇꯧꯕ ꯌꯥꯕ ꯁꯤꯟꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯑꯦꯔꯦꯟꯖꯇꯣ ꯉꯁꯥꯏꯒꯤ ꯂꯦꯚꯦꯜ ꯁꯤꯕꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯀꯣꯝꯊꯣꯛ ꯀꯣꯟꯁꯤꯟ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯅ ꯁꯦꯝꯕ ꯌꯥꯕ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯑꯩꯒꯤ ꯃꯣꯠꯇ ꯃꯔꯝꯗꯤ ꯍꯌꯦꯡ ꯇꯥꯡ 38ꯗ ꯉꯁꯥꯏꯒꯤ ꯑꯄꯤꯜꯗ ꯃꯥꯒꯤ ꯄꯣꯠꯇꯣ ꯀꯣꯝꯊꯣꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯝꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯔꯀꯥꯔꯗ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤ
ꯁꯤꯟꯃꯤꯒꯤ ꯆꯥꯛꯈꯥꯎ ꯊꯥꯗꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯑꯒ ꯍꯤꯡꯖꯔꯤꯕ ꯄꯨꯟꯁꯤꯕꯨ ꯆꯥꯛꯈꯥꯎ ꯊꯥꯗꯕꯤꯒꯅꯨ ꯑꯗꯨꯒ ꯁꯔꯀꯥꯔꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯉꯁꯥꯏꯒꯤ ꯄꯣꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯜꯇꯔꯅꯦꯇꯤভ ꯑꯦꯔꯦꯟꯖꯃꯦꯟꯗꯨ ꯑꯊꯨꯕꯗ ꯄꯥꯏꯈꯠꯄꯤꯌꯨ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯁꯨ ꯁꯔꯀꯥꯔꯗ ꯊꯝꯖꯒꯦ ꯁꯤ ꯋꯥꯐꯝꯁꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕꯤꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯟꯊꯔꯤꯕ ꯑꯗꯨꯒ ꯁꯤꯟꯃꯤ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜꯁꯤꯡ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯑꯃꯗꯤ ꯇꯨꯔꯦꯜ ꯀꯌꯥ ꯀꯪꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯁꯨ ꯉꯥꯛ ꯁꯦꯟꯅꯕ ꯑꯃꯗꯤ ꯇꯨꯔꯦꯜ ꯆꯤꯡ ꯄꯥꯠ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯁꯤ ꯌꯣꯛꯈꯠꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯣꯟ ꯑꯃꯁꯨ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯉꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯦꯅꯦꯜ ꯑꯍꯨꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯏꯃꯦꯜ ID impactvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯈꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕ ꯊꯦꯡꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ